Chinglen na pangthokre police tagi lawkiba khutlai singa thubada pikhalaknaba Chief Minister 𝗠𝗏𝗏𝗏 marilenaba singda amuk khanna appeal tawkre Manipur State Bharat Scout and Guides Mahairoi Singda Tarasuba Governor Rally State Award Sing Yanthokre Tangdu Leitaba Puraktuna Manipur gi Fasaba Hengat Halasi Haina Governor na Fongdokre Khun ngakpa amadi maira paibi singna drug lalonba kuki nupa ama number 4 powder ga konana farm matungda Kaksing police ta matu nama sokhandana tekta kaidana sinakre Northeast Window na sandok sari banumidang ipawmiyang tabiriba singbu 𝗁𝗏𝗏𝗏 na kurumjari hauzik paw sandok na bizari Chama kuntrani thoi suba Manipur Police Rising Day gi tharam Manipur gi Chief Minister Nongthombam Birena Chief Guest oiduna 1st Battalion Manipur Rifles ki parade ground da pangthokre tharam aduda Union Minister of State for External Affairs and Education Dr. 𝗥𝗘𝗧𝗏 MP Ningthau Sana Zawbalai Shemba Cabinet Minister Singh lengak paibada yawa MLA Singh makok thongba police amadi civil ki officer Singh sarugyaki Rising Day gi tharam gi sarkama oina Mars Pars Parade da horse riding police yauna punna contingent Tarahumdoina Sarugyaki, Anisuba MRG Deputy Commandant Vidyapati 𝗥𝗣𝗘𝗦𝗏 Parade Commander Oiduna, Contingent Tarahumdoina Chakiba Mars Paski Salute Chief Minister na OK, Tharamaduda Manipur gi Chief Minister 𝗠𝗏𝗏𝗏 na Hai, May Ahumdagi Thogliba Thaudok Asida Laikhidraba Mioi Singi Manuda, Manipur Police Samadi Paramilitary Force ki Mioi Taramathoina Imaleva Kidabag, Thawaina Pontha Pikra imung manung singi awabada sarugyaduna awaba fongdoki Rising Day gi tharam asida uniform da lariba pumnamakna magi duty masak khangna thabak tawgadabani imaleva ki damak mathau masak khangna thaksi khasi yauna thabak tawnaba police personnel singda appeal tawki loinena police personnel listing nimfuni thoida hanadagi piduna lakliba ration money adu ngasidagi lupa chamanga henganna piragani haina thazaba piki makha taraduna Chief Minister Birena haikibada thogliba irang asida police headquarters singda Lakiba, Kulai Sing Adu Numitara Mangani gi Manungda Pikalaknaba, Haikiba Aduda Kaya Amadi Pikalakle. Numitara Mangani Helaba Matung Coming Operation Chataduna Kulai Kaya Fakatpa Haure Amadi, Volunteer Singnaso Pikalakpa Haure Amadi, Niom Kaina Kulai Pajuna Lariba, Mui Singna, Police Nomai Sinarakpa Matamda, Karigumba Logi Iba Cherak Piroi, Haina, Mariledaba Singda, Nomai Pikalaknaba Apple Tauki. Manipur ki now I am pura mukta na appeal tawing base once state ki uniform state ki thabok ta chang khagadi aikoi na lai riba community quick line da haigok kogi thabok wakal se bogi mind shakli no tokadari once I police ko rakhagadi ai bharat ki nagarika mani adu Manipur ki praja mani Manipur ki 𝗢𝗏𝗏𝗏 Battalion, Sindagi Police Headquarters, Sindagi Police Station, Sindagi और चिंगमदी तमनी मक्तगी लाखिबा कुलाई सिंगदु औकिबा निमितरागा मनानी आइना मदम पीरगा मदुगी मनुदा इनबिनबा सरेंडर तोबिनबा हाइकिबनी मदु खरा मखैगी लाखवा होरे अदुगा मदुगी 15 days दु लोयबा मतुंगा और हिलेन रैली अनि मक्ता सतबा ऑपरेशन दा ह्यूज arms and ammunition were recovered away, even of the grenade launcher yauna. Twins murder yauna by recovered over Assam Rifle, paramilitary forces, BSF, CRPF, ITBT, Manipur Police, yauna joint combined operation Taroga by Sulai, Mayam se Bharatpa away. Aduga concern was in the like by river, illegally by river, even now to way Amukana appeal to Giri. Yaradi Madugi Kulai Shinadu, Amadoro, Tanga, Rokanda, Manipur Sarkar, Yonanaba, Manipur Police Yonanaba, Shinabirak Nabato view. Adu Gumashinarapa, Paladari, Shinapa, Makana Mataki, case, FIR, Singapan, Roy, Haidana, Yamukahana, Tokiri. The State Police Department, in close coordination with Army, Assam Rifles, and CRPF, immediately took steps to evacuate all the affected persons and set up temporary relief camps. As a part of the state government and the state police, the war on drugs is being carried out in all its earnest. We have been
giving major focus on the destruction of poppy plantations in the interior areas of the state. During the last 12 months, 3,037 acres of poppy plantations were destroyed by the combined teams of NAB, district police and security forces at various places. 403 cases have been registered and 443 persons, including 50 poppy cultivators, have been arrested in connection with this. Manipur State Bharat Scout and Guides की महारोई सिंगदा तरासुबा गवर्नर रैली राज्य पुरस्कार डिस्ट्रीब्यूशन सेरेमनी की थौरम ngasi राजभवन की दरबार हॉल द पांगथोक्रे थौरम अदुदा मणिपुर की गवर्नर अनुसुया उइके तमेंगलोंग एसी की एमएलए जंगहेमलुंग पानमई अमदी एजुकेशन मिनिस्टर थौनाउजम बसंत कुमार ना अथोइबा मिथुंग सिंह ओइना सरुया के गवर्नर ना महारोई सिंगदा राज्य पुरस्कार स्काउट एंड गाइड्स की सर्टिफिकेट सिंह यंथोके एशिया पैसिफिक लीडरशिप अवार्ड स्टेट कमिश्नर गाइड्स 2021 𝗢𝗢𝗪𝗓𝗍 अमसुंग स्टेट कमिश्नर गाइड्स 2022 𝗥𝗢𝗪𝗘𝗧𝗏 पीके थौरम अदुदा एजुकेशन मिनिस्टर टी.एस. बसंत कुमार ना हाइके मणिपुर स्टेट स्काउट्स एंड गाइड की ओइना चही खुदिंगी एजुकेशन डिपार्टमेंट ना लुपा लाख मरी कायथोक्तुना लाखलिबा असि मथंग चहीदगी हौना हेनगनबा खन्नबा मिजेंग संगलगनी स्काउट्स एंड गाइड असि ऑर्गेनाइजेशन अमा ओइना लेरबसु तौरिबा थबक थौरम सिंग असि येंगलुरगदी नहा सिंगबु अफबा अचुंबा अमदी नुंसिबा ताकपीबा ngamba ihau amani haibasu yai hauziki khunai asida asigumba wakalon sing ase mutkibagi maongda leiriba ase amuk hanna hingat hannaba khonabada scouts and guides na achoba thodang loduna naha singbu lamsing lamtak piri naha singbu afaba lamchat amadi wakalon mapung fana takpi tambiba amadi makoi gi punsi kanglon chatna hanba ngamlaba matamdata afaba chakopra khunai ama sengatpa ngamgani. It's really fantastic to be here. I'm really happy. क्योंकि मणिपुर भारत स्काउट्स एंड गाइड्स फंक्शन अटेंड करने की opportunity मैंने कंसिडर की. I'm very privileged and honored to be here. Not only because of the function, because I want to tell you that I myself was a Boy Scout when I was in class 4, 5 and 6 in Don Bosco, 𝐿𝐻𝐸. So madam, हम भी Don Bosco 𝐿𝐻𝐸 में थे और आज भी बहुत लड़कों को वो मिला है अवार्ड और हम भी स्काउट्स में थे क्लास 4, 5 and 6 और हम उस टाइम को रेटिंग वाज डिफरेंट. हम सेकंड क्लास स्काउट था. गवर्नर अनुसुया उइके ना हाई मणिपुर दा थोकलिबा कांगलुफ की इरांग असिना मरम ओइरगा नहा सिंगदा वाखल की ओइबा अचौबा सैथेंग पीरी चैथेंग असिदगी ngakthok chaba ngamnaba amadi kokpa ngamnaba naha singbo meditation amadi matamga chunaba mental training sing takpi tambiba mathau tai manipur asi masagi oiba puwari amadi culture da watta padaba lamdam amani adubu irang asina maram oiraga manipur gi fazaba asi manghanbagum tauri maram aduna irang asi athuba matamda loishinduna lamdam asigi fazaba saktam sing asi malemge fambakta puthoknaba honarasi haina mahakna makhatana phongdoki. जैसा कि मैंने कहा था कि स्काउट गाइड का जो उद्देश्य है छात्रों में मानवीय गुणों का विकास, संस्कारित नागरिक बनाना, नेतृत्व क्षमता को विकसित करना और साहसिक कार्यक्रमों में भागीदारी सुनिश्चित करना. देखिए, जीवन में आपको आगे अगर बढ़ना है, कुछ करना है, तो जीवन के अंदर आप कितना भी एजुकेशन प्राप्त कर लें, केवल किताबी ज्ञान से ही सब कुछ प्राप्त नहीं होता है. उसके लिए आपके अंदर आचार, विचार और संस्कार और व्यवहार, जिस व्यक्ति के अंदर ये गुण अगर होता है तो वो जीवन में आगे बढ़ता ही जाता है. और इसीलिए हमारे एजुकेशन संस्थानों में इस तरह के बच्चों के लिए अलग अलग ऐसी संस्थाएं का निर्माण किया गया है जहां पर कि बच्चे के मन में इस सारे ज्ञान की प्राप्ति हो और वो जीवन में राष्ट्र के लिए और समाज के लिए और खुद के भविष्य के लिए कुछ कर सके. वो तब करेगा जब इन सारी चीजों के से वो शिक्षा लेता है, ट्रेनिंग लेता है और ये सारी कुछ प्राप्त होता है स्काउट गाइड से.
Chahi asigi May ahumdagi hauraga kukizo travel taba mafam singda changkiba chahi nauriba mahiroi yauna maitei macha sing faduna harpegi thaudok kaya mathang thokrabaso maitei singnadi drug konana farba kuki nupa ama asoi angam amata yawhandana tek-takaidana police da logi oiba thabak lokhatnaba sinakre thaudok asigi matangda fangba pauda ngarang nungthil Imphal West amadi Kangpopi district lona bambafam amadagi Kanglufki irang asigi Nachungba amata poktana drug yolhonabagi damak tampak lamda kumlakkiba Kangpopi district ke Scotland-dagi 𝐍𝐞𝐲𝐬 kuntra mari apokpa thangkai khongsai soft gas anida purakpa heroin powder ga konana khungakpa singna faki faraba 𝐍𝐞𝐲𝐬 bu khungakpa sing aduna asok apan amata yawhandana Kaksing district hianglam wawakai lamkhai fawa puraktuna mafam aduda leiba mairapaibi singda sinaramki tungda mairapaibi sing aduna amuk Kaksing district police ki additional SP operation 𝐍𝐵𝐸 amadi additional SP law and order Romendro anina luchingba police team kauraba matungda Fagalaba drug konana kuki drug lalonba adu sinaki mairapaibi singna sinaraklaba 𝐍𝐞𝐲𝐬 gi mathakta hianglam police station na NDPS eki makada case ama lokhatkre amaromda police 𝐍𝐸𝐻 sinaba aduga mari lenena mairapaibi singi maikedigi paumi singda phongdokpada May ahumdagi hauriba lan asi maitei singna haukiba lan nate lamdam asida khunda minariba furup sing asi amata oina nungsi chanana laiminasi haibani kuki singnadi makoigi area da changkiba maitei amata ngasi fawda hingna thadoraktre adubu maitei singnadi drug konana faraba mioi asi fawa matunama soktana police ta sinabiri kuki singna lotsenduna thamliba maitei singi hakchang singdi ngasi fawa sinaraktre maram asina lengak amadi kuki singna maitei mahairoi ani yauna mangkiba asiba hakchang sing miyamda sinagadabani haiki ngasi aikoina achuk ningamdana leningai tanja asida kuki narco terrorism gi party singna ngasi drug konana aikoida khulai ga konana khuthana na bohona na pada koi khungak pasingna koi makoi bu phare adubu makoi singa se phabada koi dandi di yamna pininge maitai haiba koi phurup ase yamna ingthaba pamba shanti pamba adugumba kangbu singni aduna makoi na koi da taurai haidna koi laman khumgada banate adubu aikoi gi mahairoi ani makoi na mafam marang khangandana huji phawbada leiri se chap chana masi aikoi putuhan biu adugumba makoi na aikoi da thajaba ama gamena masi gi thajaba se makoi angang ani sigi langla langjil akoi da puthokpa ngamgani biba ngamgani haiba lei targadi ngasi aikoi khungak pajingna pharaiba narco terrorism drug ka konana khulai ga konana phariba makoi singa se aikoi mari leinaba akoi authority da government gi side da akoi sinajagani maramaduna government gi side da aikoi da thajaba ma pibiu Moreda changkiba security force singna mathak thongba singi order fangdrei thoklaklagani haibigi mahota tawfom thokpa duty adu tawhaningi loinana duty tawbada order pide haiba angam athau sing yaurabadi madu miyamna khangdoktuna parat tabiba matam yaure haina coordinating committee ki coordinator 𝐍𝐸𝐸𝗓𝗏 bana phongdokre lamfel party leba united committee manipur UCM gi office ta pangthokiba paugi mifam amada wafam ase phongdokloduna 𝐍𝐸𝐸𝗏 na hai state asida state force sangba ngamdaba haiba asina lamdam asida lengak leiribra haiba adu khanthaba matam oire lamdam asigi sarkama oiriba Kangpopi ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦꯗ ꯆꯪꯕ ꯉꯝꯗꯕ ꯑꯁꯤꯅ ꯆꯤꯡꯗꯅ ꯂꯣ ꯑꯃ ꯇꯝꯗꯅ ꯂꯣ ꯑꯃ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯆꯃꯝꯅꯔꯦ ꯆꯤꯡꯒꯤ ꯃꯐꯝꯗ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯣꯔꯦꯗ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯆꯪꯕ ꯊꯤꯡꯂꯤꯕ ꯑꯁꯤ ꯂꯣ ꯆꯠꯅꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯅ ꯇꯧꯒꯗꯕ ꯊꯧꯑꯣꯡ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯦ ꯑꯃꯗꯤ ꯂꯣ ꯂꯩ ꯍꯥꯏꯅ ꯂꯥꯎꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯂꯣ ꯊꯨꯒꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯃꯍꯩꯔꯣꯏ ꯑꯅꯤ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯁꯨꯡ Central Security Force singna micham miyamda rubber bullet, tear gas, pellet gun, smoke bomb na chingba kaya sizinaduna asokapan nanghankibani haina 𝐍𝐸𝐸𝗏 na nungaitaba phongdoki Hojik aikoigi imanaiba iramdam sibu ngana debugidamukta leibiriba security force na especially moreda leibiriba mayam section order pidragadi tholani haibase masi tholani haibgi mahuta law and order ngana debugidamukta thaba khudum tobi haiba posi hukumi gi makidi thammi aduga karigumba adugi potu tawku matamda angamba singi natraga mathak thongbugi karigumba order ngakti gaida tawbutagadi angamba chindu kana kana no do manipur miyam paratam ibi tanjam yori leiba films da law and order de ngai haibu khangna debugidamukta leibiri ba chamana bai ko law ma especially moreda hoje koi leiba siche manipur lenga na masigi mayam sik sentiment urakanda suguma wafum
amata tahandana post athubu tam tawdabani aduga mori gi jaga si yamni special economic zone amo oina modu lapthokna tonga furuti leiba mi mayam sinja yamna santi leina ingtamna adu leina no khona bada athubu matam do khona gadabani habsi akhoi lenga ki mafumda kokomi gi maikeli thamjai akhoi state gi manungda state gi force na sangbangam da ba kari mo thabama kamta tawngam da ba base leiba si leiribagi khudam la habsi kokomi gi maikeli gi koi lenga kita ko thamjari na manipur miyamna pami basi maru wena ko gi hariba jaga sing kangpokpi ko gi more aduga sujanpur gi area sida huju pawda karim da state force na state lenga kam tawngam do si yamna leiba kibani ꯑꯩꯈꯣꯏꯒꯤ ꯇꯨꯡꯂꯝꯆꯠ ꯀꯜꯂꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛ MSF ꯗꯦꯁꯥꯝ KSA ꯁꯨꯛ ꯑꯃꯗꯤ एम्स यावना सिंधुना ngasi इम्फाल ईस्ट डिस्ट्रिक्ट की मनुंग चनबा खुमल लंपाकता अयुक पुंग 13 ताबा मतमदा माइरोई सिंगी ओइबा अपुनबा मिफम अमा तोंगान तोंगान बे स्कूल कॉलेज सिंगदगी लाकबा माइरोई लिसिंग 15 हेनबना सरुक यादना पांगथोकरे मिफम अदुगा मरी लेनना डेमोक्रेटिक स्टूडेंट्स अलायंस ऑफ मणिपुर दसाम की प्रेसिडेंट लेसांगथेम लमयान बना हाई तोंगान तोंगान बा हिरम सिंगदा सिंगनबा कया माइरोई सिंगना थेंगनादुना लाकले खुनाई असिबु सिंगना रकलिबा सिंगबु थेंगनबा माइरोई सिंगना अंगबा थाकता होनगने लोइनना मणिपुर नोम कांगदना थोकलिबा थौदो वाथोक सिंगदा महाइरोई सिंगना अचौबा थौदांग लौदुना लाकले ngasi maksu iramdam asida थोकलिबा लान asida महाइरोई लुफ सिंगना लेंगाक अमदि खुनाई असिगा मरी लेनबा मतम मतमगी इहौ सिंगदा थौदांग कया लौरी लमदम असida तंगदु लेताबा लमदम अमा पुरक्त्रिबा फाबा लमदम असida खुंदामिनरिबा यलहौ फुरुफ खुदिंगमकी इचिल इनाउ सिंग अमदि महाइरोई सिंग पुनसिंदुना लेपतना होनामिनसि हाइनसो लमयान बना फोंदोकी तोंगान तोंगान मखल की सिंगनब कयाना अखोई लेप्तना थेंगनरगा लाकपा दुगुंबा लमनम मखकने अदुना मखा तारकपदसु अखोई सिंगनब कया मनम खक थेंगनरखिने अदुगा सिंगनरकपा सिंग असे अखोई मायोक याबा ngमननबगी दमकता सुगुंबा अखोई की तुंगी युंबी ओइगदौरिबा माहिरोई सिंगना अखोईदा अखोई की तुंगलमचत कलसी हाइबना मिंथोनबा असुगुंबा मिफम असे अखोई पांगथोकपने अदुगा तोंगान तोंगान बा वारेप कया मनम खक लौरकांदा अखोई की तौगदौरिबा अखोई की मांगना तारगा लेरिबा थौदांग सिंगसे करिनो हाइबसे मसे अखोई खंगमिनबसे यामना मथौ ताय मरम अदुना हौजिक यामना लुसलकलिबा येलो फ्रुप सिंग मुतखिद्रा हाइबगी अकीबा लेरिबा अब तोंगान तोंगान बा सिंगनबा चैलेंजेस मयाम सिंगसे मसिगा चुनबा रेस्पॉन्स अमा पीननबगी खोंथांग अमा ओइना मसि माहिरोई लुप तरुकना सिंजा लांगजरा कांदा अखोई की तुंगलमचत कलसी हाइदना नोंगमिगी ओइबा अखोई की माहिरोई सिंगा अपुन ममिफमसे पांगथोकपने ngasi mifam aduda narco terrorist sing manipur gi leimaidagi muthatuna yellow furup sing bu kannaba soknariba lan asida mahairoi singna lofam thopa thodang loba mitop changlakpa thingnaba NRC chana hanaba khongjang kansinba lamdam asida drug narco chemical warfare singdagi tungi yumbi oiriba sing kanba haiba waref sing yauna security force singna mahairoi singi mathakda chotharakpa thawong singi mayokta amata oina lepa human resource samadi knowledge ki capital semgatnaba mahailoi shang sing mapung fana hangdok hanba amasung senbelon fagat handuna mipan tangdaba khunai ama ohenba haiba waref sing yauri ing chikpa tangdu leitaba lamdam ama oiraknaba honabada primary school gi thaktagi hauduna college ki thak fabada peace building gi subject ama hapsen baba thau tare haina restoration of peace in manipur gi convener asang kasarna high grade wafama singasi irong da leiba SDNBA high school gi nifu taruk suba annual sport cum literary meet haudopaki tharamda phongdoki bani ngasidagi hauduna tha asigi kunhumdai fawa chathagadaba annual sport cum literary meet kamari lenina school asigi mahairoi sing amadi irong kabui khungi mioi singda lemna laing bagi thoram amasu taragi seisuna senduna pangthoki thoram aduda asang kasarna hai tungi yumbi oirakadoriba mahairoi singna hauzik manipur da thokliba irang asigi matangda aranba wakhal khanduna matam manghalloidabani isagi pandam ama thamduna madu fangnaba kanna honaba mathau tai haiki mama mapa singna su macha singi apambada kaidongaida apanba piroidabani makhoigi apambada chathanduna afaba mahairoi ama puthoknaba honaba tangai fade ching amadi tamgi mafam singda lariba mahairoi singi mahai tambagi khenaba kaya leibana chingi mafam singda mahai masing haibagi chang tamdagi khara hanthana leire mahairoi sing ningthina mahai masing tamhalabadi mahairoi amaga gi marakta khenaba amata leite mana honabagi makha poli mahairoi amana pandam ama fangnaba honabada mama mapa oja singi makha ponde matam sang
Sangba matamda imung manugi mateng pangba amadi lairik pabagi mahuta mobile sanaduna leithokpagi thabak yariba makai inkhalakliba naharol singna tawraidabani loinana lamdam asida lairiba lairik laishu matik chana heraba miyoi singna leivak asida nungsi chanana amata oina hingminnabagi wakalonda thabak tawdaba amadi wangangdana tumina leishinbana ngasigi thokaningdaba thodok kaya ase thoklakpagi chawraba khudam amani hainasu asangkasarna phongdoki Hojikti akhoi matam ase akhoi na peace building gi tongana subject ama tamdaba yadre masi akhoi tangai phatare masi akhoi nasu government da hairaga peace building gi subject ama oina leiraga masi every school da primary gi level de gi akhoi tamninga akhoi honami nasi masi akhoi nasu lengak ta akhoi putap tawgani haibase aina hainingi maramdi masi leitaba gi maramna ngasi tari laisu kya hairasu degree wangna tamlasu akhoi gi ayamba akhoi gi scholar researchers singse akhoi na jum yengbada concept se yamna constructive oidaba moi gi wakhan da peace gi ingna chingna leiraga taipak ama senkatpagi wakhan se hujiki matam da sida youth singse da yamna leitaba su kya yauri Manipur ki Governor Anusuya Uike na ngarang ayuk Churchanpur da ahumlak suba oina chatuna relief camp khara da tengbang ki polam sing yanthokre loinena 27 sector Assam Rifles ki headquarter tuivong da CSO luchingba singami fam ama pangthokre ngarang governor ki khongchat adu ITLF ki nupi kangbuna ayuk pung 3 tagi numidang wairang pung 3 faba total shutdown ko kibaga fangjin nakibana kuki zo nupi singna mahakpu tuivong da Wall of Remembrance da lambi thatuna ngahak thamki mafam aduda governor na kuki zo nupi sing aduda haiki madudi mahak miyam da tengbang gi polam sing yan thokpa lakpani amadi mahak na center ga wari sanaba khuding da makhoi gi damak amadi ingtapa tangdu leita ba leihanaba gi damak ngangi governor na lambi thaliba nupi sing da mahak leitalaira ba miyoi sing da pinaba tengbang gi pochai sing puduna lakpani aduna mahak ki lambi thadok piu haiki mahak masamak travel ama oina makhoina foriba China amadi awaba kivikta saruk yari loinena makhoigi yaifanaba amadi tangdu leitaba purangnaba lakpani haina kuki zo nupi singda haike maki warol adu taraba matungda lambida famjinduna thaliba nupi sing adu haugatuna lambi thadoki amadi long live Miss Anusuya Uike haina lauke governor na M Songel amadi tuivong ECA church ta hangliba relief camp singda Indian Red Cross Society IRCS na pirakpa tingbangi polam sing yantoki pa polam singi manungda chakhumda sisinaba patra sing haksang lu na thamnaba pot sing kanghal Mon Kanta amadi Mompak Singh Sangom Packet Singh Angang Singi Uhai amadi Athum Housing Asina Chingba Pot Kaya Yauki Loinana Relief Camp aduda leiba Angang Singha Wari Watai Sanaduna Ngahak Leiminaki Governor na Haiki Magna Ngamba Kudimak Tawgani amadi Lengakna Lanzina Raba Miyambu Amuk Hanna Kunda Leita Hannaba Taurang Paikali Maduda Mang Takraba Pakagi Yum Amada Lupa Lag Tara Semi Pakagi Lupa Lag Taret Amadi Atay Yum Singina Lupa Lag Pangapi Gani Haiki Haukiba Tataruk Asida Miyoi Mayam Ama Awaba Mayuk Nare Adubu Atuba Matamda Tangdu Leitaba Hanjilak Lagani Amadi Miyam Namasa Masagi Kun Singda Handuna Hanagumna Amuk Punsi Hingbak Ngamlagani Haiki Haukiba Tha Ani Asida Mahang na tangdu leitaba purangnaba honaduna lagli haina lanzana raba miyoi singda Governor Anusuya Uike na phongdoki Rahul Gandhi na haikiba wafam amada All Manipur United Clubs Organization amukon akan mamaongda yanaindaba phongdokibaga lonina madugi matangda Manipur Press Congress Committee na thaudang loduna numit humnigi manungda sengdok hangadabani haina thamkiba wafam aduga mari lenina MPCC ki president na media ki khotangda wafam khara phongdokiba adu Manipur miyamgi sentiment masak khangdaba amukona hairibadu mamut tana nainadabani amadi makoigi high command kanaba thaurangni Madu amukona karigumba maong amatada yaba ngamloi hairi All Manipur United Clubs Organization amukona thadorokpa cherol amada wafam asi phongdol aduna hai Rahul Gandhi na ngangkiba space adugi atei matangdu Nainabagi mathau tade Manipur miyamgi interest sokpa matang adukhak nainaduna thabak tawgani amukogi oinadi kanagumba organization political party amana Manipur miyamgi interest sokpa thabak natraga wanganglabadi madugi mayokta thabak tawba haibasi lengdraba firefni amukona political party singna hunnabagi maongda wangangba pamde loinena Congress party fai natraga fatte haibaromda emphasis piraga wangangkide Rahul Gandhi na Manipur si state ama oidre masi state ani thokna khaidokle kiba adugi mayok tani haibasi
MPCC की प्रेसिडेंट न ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯑꯃꯨꯛꯀꯣꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯅꯠꯇ꯭ꯔꯒ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯎꯍꯜꯂꯒ ꯃꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯉꯥꯡꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯗ ꯄꯜꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯃꯨꯛꯀꯣ ꯑꯁꯤ BJPꯒꯤ ꯃꯥꯎꯠꯄꯤꯁꯀꯤ ꯃꯑꯣꯡꯗ ꯎꯔꯕꯗꯤ MPCCꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯎꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯕ꯭ꯔꯥ राहुल गांधी ने मणिपुर से स्टेट अनी थोकना खाइदोकले हारिबदो कनाना करी नुमिता खाइदोखिबनो अनोबा स्टेट अदुगी ममिंग करीनो अमदी अनोबा स्टेट अदुगी चीफ मिनिस्टर दु कनानो हाइबदु MPCC ना हाइबा ngамगद्रा हाइनसु हंगदकले अमुकोदी मणिपुर की इंटरेस्ट सोकपा वाफम खुदिंगमक की मायोक्ता यानिंगदबा फोंगदोक्तुना अकनबा फिरेप लौदुना लाखिबने मणिपुर की हौजिक ओरिबा यामना लुरबा तंजा असिदा राहुल गांधी ना फोंगदोकिबा वाफम अदुना हेने इरांग थोरकनबगी मजाक अमनी हाइबसे MPCC ना खंगजिनबियु कुकी MLA तराना मणिपुर की मियाम की मायोक्ता लौकिबा फिरेप अदुगी मतंगदा अमुकोदा वहंग अमा हंगलिबदुगी पाखुमदु यामना डिटेल ओइना खंगबा पामलबदी अमुकोगी ऑफिस ता लाकपियु नत्रगा मतमदुदा फोंगकिबा पाउचे सिंगदा येंबियु हाइदे अमदी राहुल गांधीना हाइकिबा वाफम अदु खुदकदा मणिपुरदा मई हौबा याबा वाफम ओइरबदी अदुबु मदुगी मतंगदा सेंगदोकनबगी मतम निमिट हुमनी पीखिबा अदु लाना लौरोइदबनी हाइरदुना राहुल गांधीना हाइकिबा वाफम अदुगी मतंगदा सेंगदोक हनगद्रा सेंगदोक हलोइद्रा हाइबदु फोंगना लाउथोकपियु हाइना चेरोल असिदा पल्ले मणिपुर की मफम कयादा लेप्तना चथरकपा थौरमगी सरगमा ओइना कन्फ्लिक्ट सिचुएशन हाइबा हिरमदा नोमगी ओइबा मियाम पुन्ना खननदैनबगी मिफम अमा इंडिजिनस पीपल्स ऑफ मणिपुर इपोम थौबाल वांगखेम यूथ क्लब WYC अमसुंग वांगखेम मेरा पाइविल लुपका खुसम नदरुंगसे थौबाल डिस्ट्रिक्ट की वांगखेम मल्टीपर्पज कम्युनिटी हॉल द पांगथोकरे लोइना यलहौमी सिंगना तंगदु लेताना हिंजनबा लेंगाकना यलहौ Ngakpigani lengakna yawolup singawari sanau haina indigenous peoples of Manipur ipomna fongdorakle khana nainaba mifam aduga mari lenena ipomgi vice president Chandramani Khuman themna fongdokibada hauzik lamdam asida thokleba yalhomi oiriba maitei singi mapandagi sanglakpa kuki immigrants singna hinsagi thawang chatharakle yalhomi oirabasu saidangduna leibagi fibam da lakpa asigi तंग ताबा अमदी तुंग कोइना चटकदबा वारशिन अमा थंबा मथौ ताई यलहौमी सिंगबु मतम चुपदा तंगदु लेताना इंगना चिंगना लेनबगी पांदमदा इपोमना यामना कन्ना होनादुना कैंपेन असी मणिपुर की तंपाके सरुकी 𝗥𝗔𝗡𝗏 सेंथोंगना चथबनी हाइरे मणिपुर निंखा तंबा तालिबा यावल इहौदा सरुक यारिबा यावलोय सिंगा इंडिया लेंगा का शांतिगी वारी सानबियु पॉलिटिकल डायलॉग तौबियु हाइबसे यलहौमी सिंगी खोलाउने लोइनना यावलोय सिंग असी फोंगना थोरक्तुना मणिपुर कल्लु अमदी मणिपुर की मियाम कल्लु ꯉꯥꯛꯁꯦꯜꯂꯨ ꯍꯥꯏꯕ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯀꯦꯝꯄꯦꯟ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯅ ꯂꯥꯎꯖꯔꯤꯕ ꯄꯂꯥꯎꯁꯦ ꯅꯤꯡꯇꯝꯕ ꯇꯥꯜꯂꯤꯕ ꯃꯅꯤꯄꯨꯔ ꯚꯥꯔꯠꯇꯒꯤ ꯅꯤꯡꯇꯝꯕ ꯂꯧꯒꯅꯤ ꯍꯥꯏꯗꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯥꯋꯣꯜ ꯏꯍꯧꯗ ꯆꯪꯁꯤꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯌꯥꯋꯣꯜꯂꯣꯏꯁꯤꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏ भारत सरकार का लेंगाक्सिगा शांति के वरी सानबियु पॉलिटिकल डायलॉग तौनबियु अदुगा अखोइगे लालहौबसिंगसे खुत्त खुलाई पाइरगा निंग तंबा तालिबा अखोइगे लालहौबसिंगसु फोंग थोलागा मणिपुरी मियाम से कल्लु मणिपुर मियाम ङाउ मणिपुरी मियाम इंडिजिनस पीपल सिंग मरो ओइना इंडिजिनस पीपल सिंग सिबु ङाक सेलु हाइबगी अदुगुम्बा वाखल्लोंदो अदुना युमफम ओइरकांदा अखोइना ngasi मक पांगथोकचरिबा यारिपोक वांगखेमदा पांगथोकचरिबा सिगुम्बा मिफम से मणिपुर की 𝗥𝗔𝗡𝗏 सिनबतौना पांगथोकचगन चलिबा था असगे तरातरेट अमदी तरानिपान की लोनबा हिंदा सकंगदबा मियोय सिंगना पब्लिक हेल्थ सेंटर PHC लेशांग थेम की मैन गेट थुगाइदुना PHC असगी पोचे कया मरु ओइना गैस सिलेंडर अमा बैटरी अहोम ENT सेट अमा अनोकुन पुन्ना लुपा लाख अमा रोंगी ओइगदबा पोलम सिंह हुरानदुना पुखरे हारे हुरानबगी थवंग अदुबु हॉस्पिटल असगी डॉक्टर अमदी स्टाफ सिंगना यानिंगदबा फोंगदोक्तुना ngasi लेसांग थेम कैथेल द वाकन मी फोंग फोंगरे स्टाफ सिंगबु निंगथिना मथौ तौहनबियु पब्लिक प्रॉपर्टी मियाम पुन्ना ngakminase चेनबा सिंग अथुबा मतमदा फाबियु हाइना थाबा प्ले कार्ड कया सिजनदुना चथकिबा वाकन मी फम अदुगा मरी लेनेना PHC असगी मेडिकल ऑफिसर इंचार्ज डॉक्टर अब्दुल खलिकना फोंगदोरकपदा PHC थुगाइदुना पोचे हुरान किबगी थौदोक असे स्टाफ सिंगना ngarang ऑफिस कानरकपा मतमदा थेंगनरकपनी हॉस्पिटल असी मतम कुइना येनबा अमा लेबदगी चंगबा यादना लेरुरबा मतुंग हौकिबा चै कुमजाली संगनी कुनितोय की अगस्त थादगी अमुक खन्ना होंगजिंदुना मियांगी दमक थबक तौबा हौरकिबनी तालक असिदा PHC असिदगी हुरान चिंथिगी थबक चथरकपा असि पेंदे मतुंग तौबिगनु मखा ताना असिगुम्बा थौदोक असि थोक्तनबा PHC असि नुमिदांगी मतमदा येंगसिनबिनबा चौकीदार अमा अमदे इहो
iho hoduna leiriba PHC asigi akoiba ase fencing tawina balenga ke puning chingsilakli sahi kaya PIC asi sayin naba khara dagi changdana leiramaga hokiba 2022 gi August dagi da hoi hospital si homjalaga hospital si improvement khara tawringai tanja chairak asida masugumba huran chinthi gi thabuk tawira pachi hoi gi PIC gi staff sing amasung ai emo in charge amoina thamoi songna nungaijade masi matung makha tabada sugumba thabuk si tawbidaba amade hoi PIC da gi staff sing da kanagumba amatana aikhoida ai tapan pibi ganu hauzik paugi marakthana ten break amatang lowinase 40 years of trusted diagnostic service, Babina Diagnostics. Break imatungda mayam taram na 𝗥𝗔𝗟𝗑 Manipur da lengak pariba Bharatiya Janata Party BJP na chatharakpa thabak thawong singda thazaba leitre haina oinam AC gi manungda leiba 𝗂𝐲𝐬𝐻 gi mioi homfutara henbana ngasi yuva janata dal United Manipur State Unit pu sawatkhre thoram aduga mari lenana JDU youth ki president 𝗥𝗔𝗟𝗓𝗘 na phongdorakpada ngasi party asibu nungsituna amadi party asina matam gi oiba thabak thawong kaya paikhalakpada achoba thaudang logani khanduna changlakiba mioi singda party asigi maikaidi gi thagatba phongdokli ngasi miyamna party asibu sogat pirakpa haibasi party asigi achoba mai pakpani makha tana party asina changsilakpa thabak thawong kaya dasu miyamna sogat biyu haina su phongdoki JDUda yawning haidana koina tawruba nataba de laibiriba khungang asida khujman haiba khungang asida laibiriba youth singina amadi 𝗢𝗎𝗓 singina akhoi support ta tawjagi hadana thunjaba adugumba meeting ama khai aduna ahanu maktada mayamna akhoi support tawbida makta yamna thagatpa phungukari position lairi pawda kawba ngamoroi jaba thunggo khoina thokre ada akhoi angang lon dagi chinna ahan lon bogwe thasida akhoi na sum khanjabada manipur se ida awon mo ragati koi gi sagi life angang singi life se kangu lai taba ha amadi koi roi ga haibadi yam chauna singnaba akiba ma leijaba Tha asige tarataroktogi hauduna numit marini chumna pangthoklakpa Festival of Narrative Art Forms in Manipur ngasi pena famsak amadi moirang sai khudol tambagi thoramga loinana loshinbagi thoram pangthokre thoram asi Manipur State Sumang Lila Council amadi Theatre Mirror Imphal anina punna khusam naduna iboyama Sumang Lila sanglenda pangthokliba moirang parvada yumpham oiba kunmapan lak suba tha amagi training gi manung channa sathagibani loshinbagi thoramda JN Manipur Dance Academy Imphal gi director P Vilasna athoiba mithung amadi theatre director 𝗥𝗔𝗟𝗓𝗘 singna thoramapu oina sarugyaki thoramga mari lenina P Vilasna haikibada hausiki haurakliba mirol asida modern art form singde platform kayada uwa fangli adubu ariba matamgi art form singsi uraktabana tapna mangsilakli maihorol degi leraklaba art form sing yokhatnaba honabada leibak miyamna achoba thaudang lominase aikhoigi culture aikhoina ngakadabani haugalakliba mahairoi sing amadi artist singda cultural art form sing ase khara hena paksana khanghanabagi damak syllabus curriculum da hapagi tangai fadaba leiri haiki hana leizaramba traditional art form sing ase hakthengna uhanduna yanghanbiba amadi khanghanabagi damak asiguba narrative festival asibo sin langliba singbo thagatpa phongdok chari haiki ariba ekhoigi maroina chathariba khongjom parvagumba moirang parvagumba pena hamsak pena lepsak wari haiba thibagumba wari libagumba haiba posing sisi angang sing asida ekhoigi artist sing sida ubagi tabagi program toina tawakta bi masi yamna
ꯃꯔꯨꯑꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯤꯟꯅꯅ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ Hana Manipur Police ki IGP oiramlaba IPS Richard 𝐂𝐲𝗓𝗔𝗏 Manipur Information Commission ki State Chief Information Commissioner oina hafre October 18 Additional Chief Secretary 𝐻𝐿 thokiba order amagi matung ina 𝐲𝗓𝗔𝗏 State Chief Information Commissioner oina thabuk paibagi matam amasung Fibam Singh Right to Information Act 2005 ki subsection 16 clause 1 ga loinina RTI Rules 2019 ki Section 12 ki matung ingani hari marak sida 𝐂𝐲𝗓𝗔𝗏 State Chief Information Commissioner oina wasak lobagi tharam lakliba October 19 da Rajbhavan da pangthoklagani numit asida State Chief Information Commissioner in charge oinam Sunil gi matam October 19 da loiragadabana anoba SCIC gi fam amadi Charge sinabagi tharamsu pangthokani maram asina numit asi thangsa oirabasu Manipur Information Commission gi office hangduna thabak tawgani haina MIC gi Joint Secretary na khangalakli Mamang thakta ningthau palingai matamdagi hauna chanaduna laklaba mana piduna ikai khumnaba utpagi chanabi Manipur 𝗕𝗓𝗏 sana konung Imphal na khudung induna lakpagum masagi sinfamda kathoklaba mioi singda 𝗩𝗢𝗏𝗏 manafi amadi award sing lanthokuna ikai khumnaba utpagi tharam ngasi sana konungi complex ta leiba Manipur 𝗕𝗓𝗏 hall da yamna chinglemna pangthokre 𝗕𝗓𝗏 angom ningthauna mayai tangbal lauduna pangthokiba mana lanthokpagi tharamda punna mioi 53 da tongan tonganba mana sing khutsinaki ngasigi tharamda 𝗩𝗢𝗏 fangkraba mioi sing adudi Pauranik wari liba 𝗂𝗔𝗡 ꯀꯨꯟꯖꯣ nupa maibi asupa yangambam Tomba Maitei, Nupi Maibi Asupi 𝗢𝗔𝗡𝗏 Thoibi Leima amasung Nupi Maibi Hanjabi 𝗂𝗔𝗡 𝗍𝐼ꯅꯤ ꯗꯦꯕꯤꯅꯤ tongan tongan ba sinfamda thabak tawba punna mioi 53 da manafi amadi award sing lanthokuna ikai khumnaba utki manafi fangkraba mioi singi marakta saknaraba film actor amadi comedian Laishram Rangilal artist B Sanjita Devi Laishram Sanjit columnist amadi lyric iba kaksing tabam guna Chandra Sharma na chingba yauri certificate amadi award sing fangkiba singi manungda lyricist amadi lyric iba 𝐂𝐲𝐲𝗏 ISTV ki editor Helendro MAIBAM ISTV ki video journalist amadi anchor 𝗏𝗏 ꯀꯨꯃꯥꯔ Impact TV ki reporter elangba Musuk Maitei Impact TV ki anchor 𝗏𝗓𝗏 social activist Asang Kasar lyric iba amadi 𝗂𝗓𝗏 ꯆꯨꯡꯈꯥꯝ ꯃꯗꯨꯃꯪꯒꯣꯜ na chingba kayasu yauri ngasigi tharam adugi sargama oina Tanyai loisangna puthokpa advanced ephemeris koba lyric ama angom ningthau Rosoras Manina Phongki National Ayush Mission Manipur Directorate of Ayush Lamphel-Pat United People's Front UPF amadi Social Development Club Tiger Camp ka khutsamnaraga ngasi Imphal East District ki Tiger Camp ta nongmagi oiba free Ayush Health Camp ama pangthokre thoram aduda Tiger Camp ki khunja Takhelambam Navakumar na hai Manipur da thorak liba irang na maram orga khunja kaya ana ayek yarakpa matamda laing bachatpada khudong chadba kaya mayugnari asiguma matamasida Ayush Mission Directorate of Ayush amadi UPF na lem na laing bata natana hidak langtak kaya yenthok pibagi damak harauba fawi loinena makha tana khul asida asiguma camp sing pangthok haningi haina phongdoki free health camp aduda mioi chama marifur rom laing baga loinena department singi maikedi hidak langtak sing lem da yenthoki ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯤꯇꯪ ꯌꯥꯝ ꯅꯐꯥꯠꯇꯕꯁꯨ ꯍꯦꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯁꯨ ꯍꯦꯛ ꯉꯝꯗꯒꯨꯝ ꯇꯧꯕ ꯑꯗꯨꯕꯨ ꯂꯝꯗꯝꯁꯤ ꯂꯦꯡꯕꯤꯔꯛꯇꯅ ꯂꯩꯀꯥꯏꯁꯤ ꯂꯥꯛꯄꯤꯔꯒ ꯂꯩꯀꯥꯏꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯐꯪꯖꯕ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯅꯤꯡꯉꯤ ꯍꯥꯏꯇꯥꯔꯦ ꯖꯥꯇꯤ ꯃꯈꯜ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯨ ꯂꯩ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯁꯤꯗꯪꯅꯅ ꯃꯣꯏꯁꯨ ꯃꯌꯥꯝ ꯌꯦꯡꯉꯤ ꯅꯦꯄꯥꯂꯤꯁꯨ ꯌꯦꯡꯉꯤ ꯑꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯌꯦꯡꯉꯤ ꯁꯤꯒꯨꯝꯕ ꯖꯥꯇꯤ ꯃꯈꯜꯁꯨ ꯁꯨꯅ ꯂꯩꯕ ꯂꯝꯅꯤ ꯑꯩꯈꯣꯏꯁꯦ ꯑꯗ ꯃꯐꯝꯁꯤꯗ ꯇꯧꯕꯤꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ Actor 𝗍𝗏𝗏𝗡 amadi Madhavi ki handmade shop ki nupi singna ngasi Santhong awang lekai da hangliba relief camp ta leiriba lanjalakpa mioi singda ningthamtha gi firol faisup amadi acha thaki polam sing mateng pangkre polam sing adu 𝗍𝗏 amadi Madhavi ki nupi singna fundraising tawduna amadi Manipur ki tongan tongan ba artisan singna lonba tupi Muffler Singh Khomsinduna Sinba Tingpang Pibagi Thoramni Hariba fundraising event Saruk Yakiba Mioi Singh Amadi Relief Camp Asibu Senariba Volunteer Pumnamakpu Madhavi ki Amadi 𝗍𝗏 na Thagatba Phongdurakli
Imphal East District amasung Imphal West District ki oina hayeng October 10 gi ayuk pung 5 dagi numidang pung 8 fawba curfew komthokani haina mari lenaba District Magistrate singna order amamam thoktuna miyamda khangalakli Vishnupur District ki oina hayeng ayuk pung 5 dagi nungtil pung 5 fawbadang curfew komthokani haina District Magistrate L Vikramna thokpa order thoktuna miyamda khangalakli Thobal District ki manungda leiriba Charangpat Nepra Company 𝗔𝗂𝐻𝐸𝗏 Bengi amasung Thokchom Khunmanga asidagi atopa lanai miyoi sing luf amade kangluf amatana makal amadagi tengbang nibiganu haina fongdorakle apunba club amadi maira paibi 5 village na thadorpa cherol amada wafam asi palladun hai ngasi club lup sing amadi maira paibi singyo epa apunba mifam ama pangthoktuna kupna khanaraba matungda wafam asi fongdokhibani hari hauzik thogliba kangluf ki irang asiga mari lenina khunmanga asigi yumthong khudingdagi amasung lanai miyoi singdagi selgi tengbang amade atay polam sing piraktuna awa ana taraba relief camp singda leiba miyoi singda mateng pangduna lakli mamangda so hiram kayada hariba khunmanga sigi khunja singdagi tengbang loduna lakli makha tana so leivak miyam gi damak tengbang lojaki maramasina atopa lanai miyoi amadi luf kangluf amatana hariba khunmanga asina konba mafam singda puwa thangba ngamloi dauba awaba oigadaba tengbang sing nibiganu Karigumba wafam asiga mari lenina pamdaba thodok thoklaklabadi miyamna punna thengna minaduna makhal amatagi tengbang pidana ba waref nari hari Aroibada maroiba pau amuhana bizari Manipur Police ke chama kuntrani thoirak suba rising day ki tharam chinglen na pangthokre Police tagi lokiba khulai sing athubada pikhalakna ba chief minister and birena mari lenaba singda amuk khanna appeal tawkre Manipur State Bar Scouts and Guides Mairoi singda tara suba governor rally state award sing yanthokre tangdu leitaba puraktuna Manipur gi phasaba henkat halasi haina governor na fongdokre Khungakpa amadi maira paibi singna drug lalonba kuki nupa ama number 4 powder ga konana faraba matungda Kaksing police ta matunama sokhandana tekta kaidana sinakre Northeast window na sandok sari banamidangi pau matang asida loizare ming tabiriba singbu amuka hanna Chen MAIBAM na khurumjari